Yamna tangna thokpa thoudok oina ngasi numityungba matung pung ani khara hellakpa aduwaida Imphal Bir Tikendrajit International Airport ke runway Mathakta UAV drone ama Pairaga Leibadagi airport asidagi paikhatkadaba amasung airport asida tarakkadaba aeroplane kaya Paikhatpa amasung Tarakpa ngamkhidre hairi Presna fangba pau amagi matung ina ngasi Kolkata-dagi Imphal tamna Pairakpa Indigo Airlines ke flight number 6E275 ama nungthilgi pung ani makai tabada Imphal Bir Tikendrajit International Airport tanaba radargi air terrace laubada runway gi hek mathakta UAV drone ama pairaga leiba thingnabadagi landing tawba ngamdana hanki hairi nungthilgi pung ahumda Imphal dagi Agartala paigadaba Indigo Airlines ke flight number 6E525 su UAV drone aduna maram oiraga Paikhatpa ngamdana leikhe atopa Delhi dagi pairakpa nungthilgi pung ahumga minute 35 da Imphal International Airport da tagadaba Indigo Airlines ke flight number 6E5118 amasu landing tawba ngamdana hanke Air India gi flight ani amasu Paikhatpa ngamdana leikhe airport asida oirakliba fibam adu yenglaga nungthilgi pung aniga minute 90 tabada Airport Authority of India na Imphal gi Bir Tikendrajit International Airport da aeroplane taba amasung Paikhatpa ani makpumthung thingjinkhe airport ki runway mathakta pairiba UAV drone adu nongthakta kapthanaba thorang tori haina pau asman phatari